Image Paodam yang tabiri bersengbu Yumnam Anuradha Devinai Kongnona Kurumzari. Hauzik Maroi Bapauda. Lebak Sinang Asi Mahatma Gandhi ki mapamda ikai khungnaba utkhrei. Gandhi Jayanti ki tharam pak sana pangthoknakrei. Farmers Bill ki mayokta wakan mifam pangthokhrei. Loinana Prime Minister Narendra Modi na video conference ke khuthangda West Bek Bharatiya Beganik sangakhrei. Hauzik Pausanu Nipizari. Mahatma Gandhi ki chamaga yankai mathurak suba mapokuman palanda lebaka sinama ke mapamda ikai khungnaba ulle. Father of the Nation Mahatma Gandhi ki maramda activities mayamba ama lebak sinbathungna amade malinge mapam kyada pangthokle. National capital da laiba Mahatma Gandhi ki samadhi Rajghata Sarva Dharma Pratana Sabha pangthokhe. Prime Minister Narendra Modi na Rajghata satuna Bapuji ki mapam da laikatuna ikai khungnaba utkhe. Mahatma Gandhi ki mapong numipur malemda International Day of Non-Violence haina palen tornari. Amaramda India ke hanage Prime Minister Lal Bahadur Shastri ke chamagatara tarur lak suba mapong numit pusu ngase palan tauki. Prime Minister Modi na Shastri ke samadhi Vijay Ghat satuna laikatuna ikai khunnabu utki. Nepal da laiba Indian Embassy da so Mahatma Gandhi ke chamaga yankai mathoirak suba mapokuman palan tauki. Nepal ke capital Kathmandu da laiba Indian Embassy ke premises da kinba Gandhi ke mitamda Indian Ambassador Bene Mohan Quatarana Lay Katuna Kaikunaba Utki. Lebagadu da Laiba Health and Education Gamari Lena Natabak Toba Gamen Amasung non government organization Singda Ambulance Nipumatoi Amasung School Bus Darug Indian Embassy na Kudol Tamki. Haiba organization Sing Adu Nepal Gate District Kuntra da Laibane Nepal na COVID-19 license Potengariba Asida Hanbak Oina Indiana ventilators ECG amasung oxygen monitor ga loinana atai emergency medical equipment sing yawa advanced ambulance sing adu Nepal da khudon tamkibani. Ngasi India pumbada laikhidraba Rashtriya Pita Father of Nation Mahatma Gandhi ge chai samaga yankai mathui suba mapokuman thoram pangthokna bagom Manipur da su Manipur lengang na state ke thakta palan thoram pangthok pagaloinana tungan tunga balukyana Gandhi Jayanti thoram paksana pangthokna ki. Loinana Manipur ke mapam mayambada laikhidraba Mahatma Gandhi puning singduna National Cleanliness Day thoram pangthokna ki. State lengang na sinduna ngasigi numit asigi maru eba thoram Impal ge GM Hall da pangthokhe. GM Hall da laiba laikhidraba Mahatma Gandhi ke asaba mitamda Chief Minister N. Birena Lusinduna Deputy Chief Minister Y. Zoy Kumar Cabinet Minister MLA Chief Secretary DGP amasung makok thongba officer kyana laikhidraba ge mapamda leishu katuna ikai khumnabu utki. GM Hall da mapung oiba thoram pangtholaba matung Imphal East ke konung mamang da laiba City Convention Center da satuna ngasigi numit Gandhi Jayanti ga mari leinana cycle rally amasu mapam adudage Chief Minister na lamthaki. Ngasigi thoram aduga mari leinana Chief Minister na laikhidraba Mahatma Gandhi na ningkha tamba India oinaba hingsa yaudaba lamtheng ama British ka thengnakiba duning sanki. Loinana State Pumbada Miyamna Gandhi Jayanti amasung National Cleanliness Day thoram paksana pangthoknaba Chief Minister na Miyamda appeal tawki. Mahatma Gandhi na chathakiba ahingsa ge wakalon adubu Malim na masak khangbi bagaloinana ngasi United Nations na Malim Pumbada International Day of Non-Violence Day haina ngasi ginumit asida palan thoram pangthoknari haiki. Maana bakatana haikibada ngasi pangtholeba cycle rally asina India da aikoi masal amata oina jat bizat khaitana nungsi sanana hingminaba haiba Mahatma Gandhi ge pausel adu piba ngamhalagane haiki. Taramasi Manipur Pradesh Congress Committee nesu sinduna BT Road laiba Congress Bhavan da pangthokhe Taramduda MPCC ke President M Okendrona Lusingtuna CLP Luchingba O Ibobi CWC ge Member Gaikhangam MLA Karungthang ex MLA Singh ex MP Singna Gandhi sige mutida haikalaika tamdana ikai khamnakhe Taramduda MPCC ke President N Okendrona phongdokhibada
India ge ningtamba phangnaba honabada Gandhi jina non violence amade mahake kathokpage thaunana India ningtamba ngangkhibane haiki. Kaksing district ki tongan mafam singdasu club organization amade miyamna lamtu sengbage thabak paksana pangthonake lamtu sengbage sadukama oina ngase Lions Club Kaksing Greater ge Lions member sing amade Kaksing High School 1984 metric batch ke mairu singi tongan ba team singna Kaksing Kaithel ge akoiba amade Kaksing Pauduna chatkhiba Burma Sugnu lambi ge nagyata laiba amoda kaising sengdoke ngasigi lamtu sengdokpa aduda Lions Club Kaksing ge temna Kaksing Kaithel ge akoiba amade Kaksing Kaithel dage Kaksing Municipal Council Pauge Lambige Nagyeta Taduna Laiba Plastic Polam Singyauna Amoda Akai Sing Kungatuna Sangdoki. Kaksing High School 1984 metric base ke Mahiroi Singna Kaksing Kongnang Mari Phangba Mapadage Kaksing Kaithel Yauna Kaksing Supermarket Fawbage Main Road ke Mayaida Laiba Meridian da Thariba Pambi Singi Makong Sengdokpa Amade Lambige Nagyeta Hazinduna Laiba Laipak Sing Sitok Sendoki. Celebration Committee Kaksing BJP Mandal Nasu Sinduna Kaksing Makha Lauda Laiba Kaksing Assembly Constituency da BJP ki Midep Oikiba Mayang Lambam Remisho gi Yumda Pangthoki. Taramaduda BJP Kaksing District ke President Oiramba ke HIS Narant BJP Kaksing Mandal ge Hanagi President Oiramba HIS Samzaina Lusingtuna Mahatma Gandhi ki photo da laikatke. Taramaduga Mari Lenana Mayang Lambam Rameshona Pongdorakpada Father of the Nation Mahatma Gandhi na Chalamba Nanda Violence Asumba Amade Samaj Kudimakta Mangondage Tamza Hauraba Apaba Mayampa Adubo 37th Kaksing Assembly Constituency ge Miyamna Amade Manipur Miyamna Mahake Matungi Inba Ngamzage Loinana Aikhuina Toktorakpa Thabakta Sakhi Ohenduna Bapuji ki Fazaraba Ahingsa Amadi Achumbagi Lamsat Adu Utpangamen Haiki. BJP SD Morcha Manipur Pradesh na Sinduna ngasi More Police Station yauna More gi tongan ba mapam singda Paksana Gandhi Zentiga Marilenana Social Service amapang thokre. Ngasi gi Social Service aduda BJP Manipur State ke Vice President RK Somorjit BJP SD Morcha Manipur Pradesh ke President Langzang Gai Kamai BJP SD Morcha Manipur Pradesh ke Vice President J Khongsai Amadi Atai BJP ke Luseng Basing Yauna Pangthokpa Thorambaduda BJP Manipur State ke Vice President RK Somorjit Amadi BJP SD Morcha Manipur Pradesh ke President Langzangai Kamai Anina Ngasige Gandhi Zentiga Mari Lenaba Hungkya Ama Pangthokhi BJP Technopan Mandana Sinduna Pangthokiba Thoramba Duda BJP Manipur State Vice President A. Sarda Devi BJP Manipur State ki Secretary M. Priyakumar BJP ki Spokesperson Benjamin Mate Autonomous District Council Chandenge Vice Chairman Tongpau Mate Amadi BJP ki State Councillor Saithong Hauke BJP Technopan Mandange President Len Mate Amadi Ate ADC Chandenge Member Singna Maru Eva Miyoshin Oina Sarugaki. BJP Kangabo Mandana Sinduna Kangabo Assembly Constituency ge Maru Eba Laishang Singh Yauna Tongan ba Mapam Singda Club Singa Loinana BJP Manipur Pradesh ke Hanage Vice President Oiramba Toksum Jadumani na Lusingduna Lamtu Sengduktuna Uchara Cameram Suthakre Kangabo Assembly Constituency ge Manungda Leiba Lamding Ikop Ningtho Kangabo Patrida Leiba Ibudau Sanglen Mapalge Laishang Ikop Ningtho Laibung Kangabok Ikop Ningtho Laibung Samram Imoinu Sanglen Kangabok amasung Kangabok Sorok Wangma Pitambara Leirak Haidiba Mapam Singasida Sitpa Sengba Tauduna Lunana Thamnaba Pandamda Uchara Sing Suthake Amadi Kangabok Lamlong Bazarge Amot Akai Singh Hondong Naba Trolley Amasu LYUO Club ke member Singh Kusanake BJP Tawal District na BJP Wangkem Mandalga Punna Sinduna Yeripo Kaitel Amadi Akoibada Social Service Bangthokre. Technopan District ke Laiching Maipok Dasu Maipok Soccer Youth Development Organization MSYDO Laiching Maipok na
Kungi amod akai amadi maru eba lambi singe nagyata amod akai sing sengdoki hairi. District Administration Jiribam District Police amasung Jiribam Municipal Council ga kusamnaduna mass cleanliness drive amanga se pangthokre. Tharamasi gi manung channa jiri kaitel ge akoiba amadi municipality asina konliba ward sing desu COVID-19 ge lighted asibo karada oirabasu ngak thoknaba haiduna sodium hypochlorite solution kapthokhe. Ngasigi tharamatuda JMC ge chairperson S Santi Devi vice chairperson K. Bir Kumar Singha, Deputy Commissioner Jiribam, W. Malengamba Chenglai IAS, Vice Chairman of Manipur Food Industry Corporation Limited, K. Sir Kumar Singha, Superintendent of Police, Moirangtem Movie Singha, MPS Amadi JMC Executive Officer, M. Surjit Singha Nachingba Singsu Sadugyaki. Manipurda haukiba pung kumari asida janem population dagi mioi chaniga kuntaruk Central Armed Police Force CAPF ke personnel humpu apunba mioi chaniga marfutaruk nauna COVID-19 positive oiba thengnare. Janims da mioi amalai khidre mioi chahunga yangkai matoina disaster daukibadagi Manipur ge apunba COVID-19 compound case lesing taramatoi chahunga marfutara tare sukre. Sikibagi masingna humpu mapane recover daukibagi masingna lesing nipanga Chamapan Marputarani Twini Aduga active case dana mio lisang aniga chahum contractorok laiduna state asagi recovery rate is sada humputra nipan dasming nipan mapan yaure. Zanem population dagi nauna positive oikibasang adu Imphal West district dagi mioi humbudra humdoi Imphal East district dagi mioi chamakasumna ahum Tawan district dagi mioi Mari Senapati district dagi mioi ani Jiribam district dagi mioi ani Bisnupur district ke mioi Mari, Churasampur district ke mioi Taramathoi, Tamenglong district ke na mioi Taranitoi, Tengnopon district ke mioi Nipan, None district ke mioi Tarene. Makoi Chaniga Kuntaruki Manungda Anidi Mapanda ke Halakibane, Ate Chaniga Kunmarina Loken Singne. Positive Oirabasing Lokalaga COVID care facility, Panganbagaloina Lokopam Topa medical and precautionary measures in Lokatre. Zanimsta Lekidrama Mioi Adu Imphal East District Tage, Jahi Humpumari Suribi Nupine Aduga Hokiba Punkun Maria Sida, Disaster Krabasing Adu CAPF Tage, Chaniga Humpudar Tared, Home Isolation Tage Ama, Rims Tage Ohum, COVID Care Center, Bisnupur Dage Manga, Yunako Dage Kuntra Manga, None Dage Ama, COVID Care Center, Lamboy Kongnang Kong Dage, Tared, COVID Care Center Ziribam Dage Ama, Zenims Dage Nipan, Amadi, TK Ukran Dage Ahomne Hairi. COVID-19 pandemic mari lainana ngasi nungtin pung ani fawda leikiba Kaksing district ke COVID-19 update ke matungina district asida hokiba pung kunmari asida mapandake halakpa mioi ama COVID-19 positive oiba thengnaduna Kaksing district ke aponma COVID-19 compound case chahunga tarhamdoi sure recover tawkibagi masingna chaniga humudani aduga active case tana mioi nifumdoi leiri district asida containment zone oiba mafum na marini Hairiba active case da leriba mioi nipum doge manungda mioi taramari de COVID care center Kaksing da laengle ataina tongan ba COVID care center sang da thable nakala marom da Kaksing district ke apunba mioi lisang manga ga chani marufu taruke sample lauduna test tauna bathabada mioi lisang manga ga chani sumna taruke test result lagle mioi marufu gina pending da lai hairi Bharat ke Prime Minister Narendra Modi ge humbudra rak suba mapokumant Thauromge Sarukama Oina Pangthopa Seva Sapta Thauromge Sarukama Oina Ngarang More V16 ADC constituency ke social worker T Saiboi Haukimna COVID-19 na Wabakaya Mayong Naduna Lereba More 1/5 Maitei Leikai da Leiba Imong Yang Khairomda Hawaii Thau Aluna Chingba Chana Thangnaba Polamsing Mateng Pangkre Mioi baga sa singgi marakta santi oina nungsi sanana leminana bagi damak sa singe hak khangbi bagi maru ibagi wapam sing Minister of Forest Environment and Climate Change Minister Awangbo New Maina ngase Wildlife Wing Forest Department sinduna ngasi iroi sembada pangthokiba Manipur Zoological Garden ge nipum marirak surakpa Foundation Day tharamda phangdokre Minister na jatigi mapa Mahatma Gandhi bu ningsingduna makatana haikibada Mahatma Gandhi na Malem Miyamda non-violent Chanaduna Malem Sida Hingleba Ate Atopa Jibasing Yauna Amaga Nukshi Chanana Leminanaba Takbirame.
Miyoba Zatina Atay Atopa Ziba Singa Changdamnabada Reasoning Power Hena Leba Manamdege Atay Atopa Ziba Singi Right Sing Kangbi Dabadege Atay Atopa Jiba Singna Mawangkyada Ekuge Mayukta Lakpadage Natural Calamity Thonba Amade Lena Laichakya Hengalagli Haike. Ngasige Tharonge Mawainana Gandhi Zainti Tharonge Saruk Ama Oinasu Tharonge Dignitary Singna Manipur Zulusakan Garden Complex Ta Lamtu Sengduna Uzare Sangsu Thake. Tharonda Hill Area Committee Chairman Laishiyo Kaishing MLA Singh Kasim Bashum MI Skant Amade Assistant Secretary Forest and the Environment and Climate Change Ke Angamisu Sarubyaki. Congress Legislator Party Gilusangba Hanagi Chief Minister O Ibobina Haikre Handakta Lok Sabha Amade Rajya Sabha Anina Pass Tokeba Farmers Bill Ahum Pass Tokeba Lomisangi interest nate House the Karigumba Amata Kandana Pass Tokebane Wapama Singasi Kishan Congress na Senduna Congress Bhavan Mamanda Bill Ahum Adu Yaning the Pongdotuna Kishan Mazdur Bachao Dibasa Haiba Protester Sarugyaduna Hanagi Chief Minister O Ibobina Pogdokibane. Mana Makatarduna Bill Adu Eko Aina Jana Krabasu Amuk Hanna Handokadabane Karigumba discussion Amata Taudana Nampuda Bill Ahum Pass Tokibane. Bill Adu Farmers Sangi Interest Amna Soi Bill Asagi Mayuta Ngasi Tongan ba political parties ang nalibak sinbatong na protest Tokiba Dugi Manung Chana Ngasige Kongsan Asi Junction Kibane. Protesters Sida Hanagi Deputy Chief Minister Gai Khangam MPCC President M. Okendro Amade MLA Amade Party Singilusang Basing Sadugyaki. Protesters Sadugyaki Basingna Sell Farmer, Sell Economy, Don't Go Unilateral, Sell Democracy, Immediately Withdraw, Anti-Farmers Farm Bill Haiba Wahising Plekate Iki Haidi. Ngasinung Tinpongani Taba Matamda Hillghat Gram Panchayat Zirabam Sinduna Miami Mipama Pangtokre Mipamaduda Preparation of Labor Budget under MZ Nariga 2021-22 Preparation of Gram Panchayat Development Plant Amadi Mission Antiodayagi Matangda Kananainake Ngarangdagi Hauna Vice Chairman Manipur Putty Industry Corporation Limited Ke Sadat Kumar Singana Matangkuina Sambidana Ladiba Dibong Karong Dage Singdong Laikai Pauba Nung Taduna JCB Seasonaduna Semba Hobada Laikai Miamna Ke Sadat Kumar Bo Tobimant Amadi Tagapa Paudarakle Ngasisu National Highway 37 gi Jal Mamangi Lambi Gari Satok Sasinda Yamna Nungaitaba Mapam Adusu Nung Taduna Amadi JCB Seasonaduna Lambi Semkre Hayena roller season aduna sem kidaba lambising sem gane haire. Saliba tha October tang manga pawbagi manungda kumbi Hawaii Pope water supply scheme ge maintenance tawnaba amadi yumthong kudingda toti ising pibinaba Chief Minister da memorandum pisang krai wapamasing ngasi kumbi Urban Development Committee ge secretary na committee asige office da pangtopa pawge mifam amada committee ge secretary Wahengbam Porkichana phongdokhibane. Mangna Hai Apunba Kumbi Municipal Area Ge Local Club NGO Singe Apex Body Oiba Kumbi Urban Development Committee KUDC na Kumbi Urban Area Ge Yumthong Khudingda Toti Ising Pinaba Changsalapa Khongsang Dage Matamatuge MLA S Bira Kumbi Municipal Council Ge Councillor Singh KUDC Ge Thomising Amade PHED Bisnupur Division Ge EE Yauna Chalipase Sigi Haukiba Jun Thagi Tang Taramatoida PHED Bisnupur Division Ge Conference Hall da Apunba Mipama Paminaduna Indian Constitution Ge Makada Area Asida Leriba Yumthong Khudingda Tudigi Ising Pinanaba Gidamakta Kumbi Hawaii Pope Water Supply Scheme Ge Operation Abade Maintenance Ge Thabak Pitopisin Tawkrabane Indigenous Manipuri people Hailakande Assamna Sinduna Paring Niner Sataragliba Assam Sarkar Ge Three Language Form Labo Yaning Daba Pongtutana Postcard Campaign Ge Saruk Ama Oina Jaribon Ge Manung Chana Leiba Kha Jaribon Zhalna Cherada Nipalov Amadi Nupilov Anina Punduna Postcard Campaign Pangtokre Manipur Ge Tongan Mahurun Dagi Leraglaba Chana Kanglon Lon Singbo Yokatpada Asoba Todang Loriba Sangstan Singi Mihut Sing Kaksing Amadi Kaksinge Akoibage Club Organization Punamaki Mihut Singna Sarugya Dunanga Sinungtin Kaksing Wadi Community Holder Kaksing Punjab
Palumge maningda leiriba maning sing chingkolda leiriba ibudau thangsinge khobamge akoibada ibudauge sanglen amadi akoibasing sangbanabage matangda mifam ama pangthokre mifam aduda ibudau nungsarai committee ge and nimai as ibohal asupa thangjing lai committee ge and mani 1 Kaksing Municipal Council Councillor M. Memsa Devi Amadi Ideal Youth Association Kaksing Waidigi President and Gopalna President members in Oiduna Das the Pamke Ngasigi Mipamna Warep Kasu Lokre Hairiba Warep Singi Manungda Kaksingi Nongsuk Lom Tangbada Ladyba Panjau Palumgi Maningda Maning Ching Singol Ladyba Ibudo Asupa Tangzing Koide Laigi Kubam Asida Ibudogi Masak Topa Sanglen Amadi Mausagi Oidaba Pazaraba Mapam Ama Oinanabagi Damalta Uwa Kaya Tazinduna Sankasaga Pada Punamangna Angamba Pangal Amadi Sengi Temang Piba Amasung Lopaga Loinana Ideal Youth Association Kaksing Wadi 1 Amadi Ahalaman Singna Sangsilaba Kongsang Asi Ngasigi Mipamna Sawatpa Tradition custom amadi culture da yumpampa oiraga housing sangwasaga pada hena mapung phana ba honabada maram chadana ayat apan pirakpa khudimak amato oina thengna minaba matam amati darka ge matungina lenga ke mari leinaba authority da che pisinduna wafam ase khangan bakaloinana achumba adu putoktuna chayanaba malhaliba ase loishinaba honaba Kanariba Tabak Torom Singh, Chensong Bada Hena Kumang Chausinaba, Ibudo Asupa, Tangsing Kwere Lai, Committee Asi, Nauna Reform Tawa Haina Yanaduna Mio Kulumdoi, Committee Member Oina Kanmagaloinana, Kaksing Manning Sing Single Asi, Reserve Land Oina Tamina Basu, Lenga Ki, Mari Lenaba Authority da Taksin Ba Hainasu, Mon Amata Oina, Warep Tauki. Prime Minister Narendra Modi na ngasi Pung Tarumakai Tabada, Vice Big Bharatiya Baiganik Vaibhav Inauguration Taukre Prime Minister Modi na video conference ke khudangda ngasi inaugurate taukraba Vaibhav Summit ngasi asidage hauraga October ge tang 19 lisingani kun forward chathagadori inauguration ge matungda online deliberation session na makha samthagi gani Summit asida lebak yangkai mangadagi overseas Indian origin academicians amasung scientists listing henbana sarugyari lebak asigi academician amasung scientists listing tararomsu Summit asida sarugyari Principal Scientific Advisor Government of India na lusingduna atay organization kya galoinana Gandhi's birth anniversary October tha manungda lisang sitna pagtuktuna laglebani Lebang Nipudagi panelists lising amaga chamanga Indians are in the Amasung Academy institutions na tungan bahiram taranipada topic Maripuda session chani leduna wangangani. Samida sige conclusion session na Sardar Patel gi Jayanti October ge tang 19 thamle. Hauzik arobada maroiba pau amone pizari. Lebaga sinangasi Mahatma Gandhi gi mapamda ikaikungnabu utkre Gandhi Jayantī ki tharam pak sana pangthokna kre Farmers Bill ge mayukta wakan mifam pangthokre loinana Prime Minister Narendra Modi na video conference ke khudangda Vice Big Bharatiya Baiganik sanga kre Image Paodam ngasigi de matang asadar loijare mieng tabiri bisangba amukana khurumjari